अहानबदा मरुओइबा पाव ख्वाइरमबन कैथल के अकोइबा मफम द लैबा फता हौथि सेंग चीफ मिनिस्टर नौथुम बिरेन मसामकना येंसिंदुना ngasi सेंगदोखनख्रे ngarang numidang sakhang da basengna Keystone Infra Private Limited ke sinmi ahum nomina kaplamle sinmi ma thodok thofam manakta maktada lekhidre ani Raj Medicine da lagnari Chahi asigi UPSC examination thagadoriba state asigi chingi mahiri singda ahenba cell gi matek pinaba Supreme Court na Manipur lengakta yathang tautharakre amadi uhai wahai sing calcium carbide season aduna mulhanna ba hotnaramlabadi FSS Act 2006 ki makhada matik chaba cherak pigani haina Food Safety and Standard Authority of India fasaina khangalakle